Hello ma'am, ngasisu RR Pajena yamna nungairaba movie ama puduna lakle movie asigi mamingna Pizza. Pizza hairiba movie asi 2014 da puthokiba Bollywood horror movie amani. Adudi ma'am matam mangadabida Pizza hairiba film asiga asengba wari romdoina mai onselasi. Guys, ngasigi video asidi adomna hek yengba matamda angakpa haiba adu oiragani. Maramdi adomna phangbiragani tanja. India na Pakistan bu maithiba pibagi khudongchaba ama leiri. Aduga adomna iPhone 15 phangnabagidamagta khudongchaba amagasu leiri. Madusu supnagi lupa ama khaktangda masidigi hena khudongchaba asi karaidigi phangugani. Asigumlaba khudongchaba sing asi khangbinabagidamagta video asi makhata na yengbiramu. Film asigi ahuba sinda matai manao amabu aikhoida uhalai. Nupa asigi mamingna Kunal kawi aduga mahaki nupigi mamingna Nikita kaurami. Kunal di pizza delivery boy ama oirami aduga mahaki nupi Nikita di botki warigi maramda larik ibi nupi ma oirami. Kunal se ayamba matamda matha saduna ta leirami maramdi mahaki nupi Nikita na ayamba matamda botki maramda da tawduna leibagini. Aduga mahaki nupi Nikita na yum adu botki yumni haina so hairami. Masida Kunana mahaki nupi Nikita da sumna hairami. Nahakna bud hairiba adu bud asi karisu leiba nate. Miyoi babu kihanabagidamag entertain tawbani haina su hairami. Makhoi anina sumna wari sanaba loiraba matungda Kunana adu mahaki thabakidamag chatkirami. Kunana pizza gi dukala aduda yorokpa matamda dukala adugi manungdagi maikhu mayam ama thorami. Masida Kunana dukala adugi manungda kana sensanduna yenguba matamdadi makhoigi boss aduna maiba ama kauraga lai khoirambagi oirami. Matang asida aikoina khangba ngami madudi Kunal haiba misak asidi Laitin bu yamna thajadaba mi amani aduga mahaki boss asidi Laitin bu yamna thajaba Laitin gi maramne bu hairabadi thawai lukpa mi am oirami. Mathangi sinda Kunal na mayumda halakpa kanada mahaki nupi Nikita adu kaptuna leirami. Masida Kunal na kaidore haina hangba matamdadi Nikita na mahak adu pregnant oire haina hairami. Mabanigi oiriba problem haibabu haujik makhoi ani sen yamna thoktabagi awaba oirami. Masigidamag makhoina angang adugi wajaribani haibadi Kunal na pizza delivery boy aduga mahaki nupina larik ibagi thabak tawba sina paisa yamna thoktabagini. Haujik Kunal adu mathwa yamna nungairamde haibadi mahakna thabak chatpa matamdasu ayamba matamda mangduna ta leirami. Mahaki wakhanda khalami makhoigi masa asina karigumba poklakpa tarabadi makhoina haujik karaidagi paisana mahaki masa asibu yokani khanbada wajarami. Kunal na makhoigi dukal adu yorokpa matamda makhoigi boss aduna chocolate box amabu mongonda piraami. Aduga chocolate box adu makhoigi boss aduna mahaki mayumda thiluso haina hairami. Madudagi Kunal na makhoigi boss khanagi mayum aduda salami. Yum aduda sangba kanadadi khanagi nupi adu yamna phajadaba mongda haibadi akibagi mongda Kunal da ulami. Ajik chupnagi lupa ama khaktangda iPhone 15 asi matau kramna phangani haiba adugi matangda haijarake. Lakliba June gi tarik 8 asida T20 Championship ki India versus Pakistan ki match ama lei. Airiba match asina howdringa gi mangoinana description da piriba link adu da changbiduna My 11 Sarkan hariba apps asibu download tawbiyu aduga team sembiyu. Nahakna team adu semba loraba matungda nahaki oba player 13 team animaktagi khanba yagani. Karigumba nahaki team aduna performance yamna phajaba tarabadi nahaki point yamna phangadoribani. Asida sunatana nahaki point aduna asum wangkhalakpa tarabadi nahaki asoba prize kya ama phangadoribani. Karigumba nahakna apps asigi maramda doubt laibeba tarabadi nahakna apps asigi expert team ge section asibu copy tawbiyu aduga nahakna My 11 Sarkan hariba apps asibu download tawinabagidamakta description da amadi comment da link adu pin tawduna thamjaramge. Giveaway contest join tawbiyu aduga brand new iPhone 15 lupa ama kaktangda phangbiyu. Hairiba contest asigi entry fee adu supnagi lupa ama kaktangni. Contest asi supnagi India versus Pakistan gi valid oigani. Loinana aigi subscriber sing kaktangi oigani. Masibu miss tawbiganu. Mega contest ki top prize da lupa crore ama. Tournament asigi numit khudingi phangbiyu. Description da piriba link asida changbiduna download tawbiyu. Aduga phamatuda changaga aigi coupon code sizinaba tarabadi tomna deposit tawba matamda extra 20% cash phangbigani. Aidi aigi team semle adomsu haujimak My 11 Sarkan da changbiduna adongi oiba India versus Pakistan gi match asigi team sembiyu. Asumna khanagi nupi aduna yamna phajadaba mong lai changbagi mongda leiramba aduda Kunal adudi uba matamda akiba phoromi. Aduga Priyana Anjali haiba ming amabo adum panduna koirau lauduna leirami. Masida Priya hairibasi makhoigi boss khanagi nupi adugi maming adubuni. Khanagi nupi aduna adumna ngaudna choro londuna leiba aduna maram oraga Khanana maiba ama mahaki mayimduda pora aga jengalami. Masida maiba aduna Priyada naha kari pami haina hangami.
Masida Khana's nupi Priyana ai Anjali pami haina hairami. Masigi matungda Kunal's boss Khanana Kunal adubu mayumda chatnabagidmak thintorami. Aduga Khanana Kunalda asumna hairami. Aigi nupigi hauzik oiriba phibam asi nahakna kanamtada wari saganu. Maramdi hauzik aigi nupi asi angang unadoigi tawduna leirabani. Adubu hauzik mahaki haksangda Anjali haiba but ama sangduna leire haina chu mahaki boss aduna Kunalda hairami. Kunalna makhoigi dukala aduda yorokpa matamdadi Kunalgi mamanaba amna asumna hairami. Aikhoigi Priya babi adudi yamna phabani aduga mangonda hauzik thoklibisina karino haibadu khangde haina hairami. Aduga Anjali haina khangnariba but asi matau kramna karaidagi laaga mangonda sanglibano. Aikhoigi boss adunadi mandir loina surabani lai khoramliba si adubu mahaki nupigi manungda yauriba Anjali koba but adudi ngasi phawo thokte haina hairami. Mathangi sinda Kunalna mayumda yororaba kandada mahangna urakhiba amadi mamanaba singna haiba wa adu Nikitada tamami. Masida mahaki nupi Nikitana hairami. Haujikti nahaksu but haibatu thajarabara nahaki namit mamangda hek urabanina haina hairami. Mathangi nimitasu Kunalna makhoigi dukala duda leiba matamda makhoigi boss Khana aduna mangonda chocolate box amaga su pirami. Aduga box adu mahaki nupida piyu haina hairami. Masida Kunalna makhoigi boss aduda hairami. Aide haujik pizza deliver tawgadobani maram aduna ai boss ki yum aduda satpa adu pharak tadu mali haina hairami. Masida makhoigi boss aduna nahaksu aigi nupigi leiriba condition aduda kirabara aikhoigi yum aduda chaningdabara haina ngangami. Adum oina makhoigi boss aduna Kunalda amukasu hairami. Nahakna pizza adu yum aduda hana deliver tawruro adugi matungda aikhoigi yumda chocolate box asibu tilamu haina chocolate box adu Kunalda pirami. Mathangi sinda Kunalna yum amada pizza adu deliver tawnabagidamag laami. Yum adugi thong thiluba matamdadi pizza adu lawnabagidamag nupi ma thorami. Nupi aduna pizza adu loksalaba matungda pizza gi paisa adu pinabagidamag mahak yum adugi mathakta paisa lokthokpa chatkirami. Tanja asida yum adugi mai adu loina mutkirami. Aduga yum adugi thong adusu mathanda lonjankirami. Haiba matam asida yum adugi mathaktagi karigumba khonjel ama taraami. Kunalna tariba makhol adugi maikeida kakalaktuna yenguba matamdadi mafam aduda akai toy khara thoktuna lerami. Aduga kanagumba mana miyoi kharabu hatpagi mongsu mali. Si uba matamda Kunal adu yum adugi mathaktagi amuk yamna kan centerakpa matamdadi yumgi makha thangba saruk adugi thong adu lonsanduna lerami. Ngahak leraba matungda Kunalna ngasai mamangda ukhiba nupi adu amuk urami. Matam adudadi nupi adu yamna phibam kairaba haibadi akibagi masakta oiduna lerami. Aduga angang adugi machanupi amabusu mahangna uramni. Angang nupi macha adunachu yamna hainadaba amadi akibagi mongda Kunalda tawrami. Masida Kunalna khangi mahangna lakliba si butna leiba yum amani haiba si khangami. Hariba but asisu mahangna mamangda takiba Anjali koba but adugi yum adu oiduna lerami. Masida Kunalna kimanbadagi yum masida leiba landline gi phone amada mahaki nupi Nikitada call tawrami. Aduga mahangna haujik leiriba yum masigi address adu mangonda haikirami. Masigi matungda police pau piu haina su haiki. Ngahak leiriba matungda Nikita adu Kunalbu kannabagidamak yum aduda laami. Nikitana yum adugi thong adu hangtoga mahaki nupa Kunal adubu kannaba yamna kanna honarami. Adum oinamak yum adugi thong adu hangba yaramde. Masida Kunalna mahaki nupi aduna yumgi mapanda thong kanna hangge tawriba adu thong adugi makhundagi yenguba matamdadi mahaki nupi Nikitagi matungda but oiraba matai manau aduna leptuna leiba adu mahakna urami. Matam asida Kunalna mahaki nupi Nikitada natungda yamna tamthiraba but lae haiduna yamna kanna laurami. Adum oinamak Nikitadi taramde. Tanja asida Kunalna yum adugi manungdagi mahaki nupina mapalda yamna kanna lauduna sibagi makhol adu mahangna tarami. Madudagidi Kunalna yum adugi mathakta kakhalakpa matamdadi yum adugi manungda Nikita adu amuk thauri yanduna lerami. Masi uba matamda Kunalna yamna kanna sechanduna mahaki nupi Nikita adu kanbirami. Aduga makhoi ani adu yum adugi mapanda thoknaba yamna kanna honarami. Adumna Kunalna yamna kanna honaringai matam aduda khangowdana mahaki manakta leramba Nikita adu mangkhirami. Asigumlaba thodok mayam asi Kunalgi mamangmaktada thokpana maram oirga Kunal adu haujik yamna kirami. Ngahak leiraba matungda Kunalna leiriba yum aduda police ani laami. Lakliba police ani aduna yum adugi thong adu hangtoktuna changaami. Aduga police ani aduna Kunalda nakne yum asida kaidoba leiramlibano haina hangami. Matang asida Kunalna police ani aduna sumna hairami aidi yum asida pizza deliver tawnabagidamak lakpani. Sida police aduna amu hairaami hairiba yum asidi ngasidagina sahi anigi mamangdagi kanamta changnadana thong londuna leiraklaba yum amani. Masida Kunalna amu hairami aina ngasai yum asida lakpa matamdadi makhogi family ama leiba ui. Masida police aduna amu hairaami sahi anigi mamangda makhogi family adu kanagumamna loina hatkrabani. Aduna nahak haujik mafam asida kaidoba leiramlibano sengna hayu haina hairami. Masida Kunalna police ke phone adu mullaga maki nupida phone tawrami.
matam asidadi Kunalna mahakki nupi Nikitada tawriba call adu switch off leirami. Aduga Kunalna policing aduda mafam asidagi yamna thuna chatcharage mafam asida but lei hairaga mahak yamna kanna senthorami. Adubu police adunadi mahakpu khamami tanja asida Kunaldi yum adugi mapanda senthokirami. Hariba matam asimaktada yum adugi manungda lehoriba police ani adu but aduna singshanduna changkirami. Aduga yum adugi thong adu mathanta lonsankirami. Kunal hauzik mahakki mayum aduda halaktuna mahakki nupi Nikita adu kauduna koithi thirami. Tanja asidadi mahakki nupi Nikita adu yum asida leiramde. Kunalna asumna pakhatuna lambida chelakpa matamdadi mahakki marup ani du thengnarami. Aduga Kunalna mahakki marup ani adubu police station da sachi haiba matamda mahakki marup ani aduna Kunal adu faraga mahakki boss khana gi manak toina puduna laami. Kunalna makhoigi boss khana aduda mangonda thokhiba amadi mangna urakpa sing adu loina tamami. Aduga mahakki nupi Nikita adusu mahakpu kanba lakpa matamda yum aduda but aduna thonglon jaduna thamore haina su mangonda tamami. Aduga aikhoigi babi Priyada Anjali kauba but ama changiba adusu aina hojik thengnarakpa yum aduda lehobba but adubuni haina su makhoigi boss khana da hairami. Kunaldo hojik mahakki nupi Nikitagi damakta khanbada yamna wazarami. Masi uba matamda makhoigi boss khanana Kunalda sumna hairami. Nahak numi ninidi tumina pothaduna leiro. Karigumba marak asida Nikita adu halaktaba tarabadi police station da chatuna ikoina pau pisi haina hairami. Nana Kunalda chocolate box adugi maramdasu hanga ami. Masida Kunalna hairami. Chocolate box adudi aina yum aduda kimanbadagi chelakpadagi yum aduda tahawduna oina lehore haina su hairami. Numi ninigi matungda Nikita adu halaktabana maram oiraga Kunal amadi mahakki marupka loinana police station da chatuna Nikita adu thibinaba haijarami. Adum oinamak policing aduna Kunalgi mateng adu amata pangamde. Asumna tawbasina maram oirga Kunal adu mathwai nungaitana mayumda halaami. Mathangi sinda Kunalgi marup aduna yum adugi maramda khangtoknabagidamak yum adugi manakta laami. Aduga yum adugi manakta leramba ahal amada Kunalgi marup aduna hangami. Matam asida ahal aduna Kunalgi marup aduda asumna hairami. Hairiba yum asi mayamna but tamnai haiba yum amani ngasidagina sahi anigi mamangi warini. Yum asida nupi ama leirami. Hairiba nupi du pregnant oirami. Nupi aduna pregnant oiriba adu mahakki mapuroiba aduna mahakki macha natte haina mari yamna yenarami. Maram asina mapuroiba aduna mahakki hek nupi adubu hatokhirami. Masigi matungda nupa adusu masa mathanda suicide tawduna sijagi haina su hairami. Madugi nong ninigi matungda yum asida mi khara kappagi makhonsu taki haina hairami. Masida police ani chatuna yum aduda thijan khosanba tawruba matamdadi police ani dusu adum but aduna hatkhare. Yum asidagi thorakhidre haina ahal nupa aduna Kunalgi marup aduda hairami. Ahal aduna hairakniba wari sing adu Kunalgi marup aduna makhoigi dukal aduda yaroklaba matungda makhoigi boss khana amadi maiba makhoi anida wari sing adu loina tamami. Masida maiba aduna khanada asumna hairami nahangna kaidongnungda yum aduda chatkanu yum aduda chatpa haibasi afaba natte haina hairami. Hairiba sin asigi matungda mathangi sinda khanagi dukanda geng khupu mabu gari thauduna laami. Gunda sing aduna khanada asumna hairami nahangna karigumba pochai sing adu yamna thuna piraktrabadi hayengi numita nahakki dukal asi aikoina soidana makki thugaigani haina mangonda dap tawduna kihelami. Masidagi makhoigi boss khana aduna Kunal amadi mahakki marup sing aduda mamangda Kunalna chakkiba but leiba yum aduda aikoi chattaba yade haina hairami. Makhoigi boss asina yum aduda karigidamak chatningibano haiba adudi film asigi makha tabada soidana makki khangakani. Mathangi sinda makhoigi boss khana amadi Kunalgi mamanaba amadi Kunal makhoi sing adu ngasai mamangda Kunalna lakiba but leiba yum adu tamna laami. Tanja asida Kunaldi yum adugi manungda sangba talli haiduna gari adugi manungda oina lehorami. Madudagidi Kunalgi marup ani amadi Kunalgi boss khana makhoi ahum adu yum adugi manungda chocolate box adu lowba changami. Makhoina yum adugi manungda asum changakpa matamdadi yum adugi phalangda Anjali haiba ming mayam ama thaduna leirami. Masi uba matamda makhoi yamna kirami. Asumna makhoina yamna kina leiringai tanja asida yum adugi mathaktagi kanagumbi amagi khonjen taraami. Khonjen adugi maikeida makhoi ahumna kakhatuna yenguba matamdadi nupi makaptuna leirami. Kapliba nupi adu kanano haina makhoina light thanjaduna yenguba matamdadi nupi adugi mamai adu lekhalakpa matamda yamna phibam soklaba yamna akibagi masak oiraba nupi amagi phibam oiduna leirami. Masi uba matamda makhoigi boss khana amadi Kunalgi marup sing adu kibadagi yum adu thadoktuna yamna kana senthorami. Lehoriba butki saktam oiraba nupi adu atai kana sunatte Kunalgi nupi Nikitagi saktam oirami. Masida aikoina khangi yum adugi Anjali kauba but aduna Nikitagi hakchang manungda changduna leikre haibasi. Makhoina sumna pakhatna thawai hingnaba yum adugi mapanda senthoroklaba matungda car aduda kakatuna tongami. Aduga makhoigi boss khana aduna Kunalgi marup ani aduda lehoriba nupi adugi maramda haidoktanaba wa loina melami.
ꯍꯥꯏꯕꯗꯤ ꯀꯨꯅꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯕꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯀꯨꯅꯥꯜꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯗꯨ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥ ꯑꯃꯗꯤ ꯀꯨꯅꯥꯜꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯀꯨꯅꯥꯜ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯌꯨꯝ ꯑꯗꯨꯗ ꯑꯟꯖꯂꯤ ꯀꯧꯕ ꯕꯨꯠ ꯑꯗꯨ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯑꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯕꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯗ ꯆꯪꯉꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯀꯨꯅꯥꯜꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯗꯨ ꯀꯧꯕ ꯃꯇꯝꯗ ꯅꯤꯀꯤꯇꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯨꯅꯥꯜ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯟꯖꯂꯤ ꯀꯧꯕ ꯕꯨꯠ ꯑꯗꯨꯅ ꯀꯨꯅꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯈꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯤꯀꯤꯇꯥꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥ ꯑꯗꯨꯅ ꯀꯨꯅꯥꯜꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯗꯨ ꯅꯤꯀꯤꯇꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯁꯨ ꯑꯉꯥꯡ ꯎꯅꯗꯣꯏꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯀꯤꯇꯥꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯀꯨꯅꯥꯜꯗ ꯅꯤꯀꯤꯇꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯥꯔꯣꯏꯗꯕꯅꯤ, ꯅꯈꯣꯏꯒꯤ ꯕꯥꯕꯤꯒꯤ ꯈꯜꯂꯒ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥ ꯑꯗꯨꯅ ꯀꯨꯅꯥꯜꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯅꯥꯜꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯅꯥꯜꯗꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯍꯥꯛ ꯅꯤꯀꯤꯇꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯅꯤꯀꯤꯇꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯆꯖꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯨꯝ ꯇꯧꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯁꯨꯇꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯄꯤꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯊꯣꯛꯎꯆꯣ ꯍꯥꯏꯅ ꯕꯣꯁ ꯈꯅꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔꯒꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯅꯥꯜꯅ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯩꯇꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯀꯨꯅꯥꯜꯅ ꯃꯍꯥꯛꯀꯤ ꯅꯤꯀꯤꯇꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯖꯥꯟꯅꯔꯒ ꯃꯍꯥꯛꯁꯨ ꯋꯥꯡꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯨꯅꯥꯜꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯃꯕꯨ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯈꯨꯠ ꯑꯁꯤꯅ ꯀꯨꯅꯥꯜ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯊꯈꯤꯗꯧꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯨꯅꯥꯜꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯣꯏꯅ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯀꯨꯅꯥꯜꯒꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯤ, ꯍꯥꯏꯕꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯅꯤꯀꯤꯇꯥꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯨꯅꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯀꯅꯤ꯫ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯨꯅꯥꯜꯗ ꯄꯤꯖꯥ ꯑꯣꯔꯗꯔ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯃꯌꯥꯝꯅ ꯕꯨꯠ ꯂꯩ ꯍꯥꯏꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯒꯤ ꯀꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥꯗꯁꯨ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥꯒꯤ ꯃꯊꯛꯇ ꯂꯩꯕ ꯒꯨꯟꯗꯥꯁꯤꯡ ꯑꯃꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯝꯒꯅꯨ, ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈꯣ ꯍꯥꯏꯕꯒꯤ ꯇꯧꯔꯛꯄ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯅꯥꯅ ꯀꯨꯅꯥꯜꯗ ꯆꯣꯀꯣꯂꯦꯠ ꯕꯣꯛꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯅꯕ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯅꯥꯜꯅ ꯄꯤꯖꯥ ꯑꯃꯗꯤ ꯆꯣꯀꯣꯂꯦꯠ ꯕꯣꯛꯁ ꯑꯅꯤ ꯑꯗꯨ ꯅꯤꯀꯤꯇꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯅꯤꯀꯤꯇꯥꯗꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯒꯤ ꯀꯨꯅꯥꯜꯅ ꯄꯤꯖꯥ ꯑꯗꯨ ꯄꯨꯕꯤꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯀꯤꯇꯥꯅ ꯄꯤꯖꯥ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯆꯣꯀꯣꯂꯦꯠ ꯕꯣꯛꯁ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯣꯀꯣꯂꯦꯠ ꯕꯣꯛꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯨꯅꯥꯜꯅ ꯃꯥꯒꯤꯗꯃꯛ ꯄꯣꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯆꯣꯀꯣꯂꯦꯠ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯎꯕ ꯃꯇꯝꯗꯗꯤ ꯗꯥꯏꯃꯟ ꯕꯣꯛꯁ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯏꯃꯟ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔꯒꯤ ꯆꯥꯡ ꯑꯣꯏꯒꯗꯕ ꯗꯥꯏꯃꯟꯅꯤ꯫ ꯑꯁꯤꯗ ꯀꯨꯅꯥꯜꯅ ꯅꯤꯀꯤꯇꯥꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯆꯣꯀꯣꯂꯦꯠ ꯕꯣꯛꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥꯅ ꯌꯨꯝꯗ ꯊꯤꯜꯂꯨꯆꯣ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯗꯥꯏꯃꯟ ꯑꯗꯨ ꯍꯥꯞꯆꯜꯂꯣ, ꯆꯣꯀꯣꯂꯦꯠ ꯕꯣꯛꯁ ꯑꯁꯤꯗ ꯍꯥꯞꯆꯜꯂꯒ ꯑꯩ ꯊꯤꯟꯇꯣꯛꯎꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯅ ꯗꯥꯏꯃꯟ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯨꯅꯥꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯗꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯗꯥꯏꯃꯟ ꯑꯁꯤ ꯂꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥ ꯑꯗꯨꯗꯤ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯕꯨꯠꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯥꯖꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯕꯣꯁ ꯈꯅꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯉꯤꯕ ꯑꯟꯖꯂꯤ ꯀꯧꯕ ꯕꯨꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅ ꯀꯨꯅꯥꯜ ꯑꯃꯗꯤ ꯅꯤꯀꯤꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯀꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯕꯨꯠꯀꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯍꯥꯠꯈꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫
Dagidi makhoi ani na plan adu loina sinaraba matungda Nikita amadi Kunal makhoi ani adu mayamna changnadraba kiraba bhut tamnei haiba yum aduda lakhiba oirami makhoina yum adugi manungda changaba matungda Kunalna akhoigi boss Khanada call tawduna mahakna yamna akibagi mongda wari sarami aduga mahaki nupi Nikita adusu yum asigi manungda Anjali kawa but aduna phajangare haina hairami asumna Kunal amadi Nikita makhoi ani na but ki wari asi semjan sajanduna ohelekhiba oirami haibadi makhoina diamond adu pamanbadagi but ki wari asi semjan khibani masida aikoina khangi mamangda Kunalna yum asida pizza deliver tawba lakpa matamda but mayam ama thengnakiba adu asengba makki thengnakiba nate makhoina wari asi oinaba honaba matamda semjan sajankhiba wari amani haiba asi aikoina khangi masigi matungda Kunalna Nikita da asumna hairami aikoina asumna mangonda haikhrabani makhoigi boss Khana aduna yum asida chocolate box asibu soidana maki lawba lakani adubu mahakti but ki maramda yamna kiba mi amani mahakna karigumba chocolate box adu lawba laklabadi makhoi anina makhoigi boss Kunal adabu kihenabaginamak plan tawkhiba oirami masigi matungda makhoigi boss Khana aduna chocolate box aduda diamond adu yawkhibana maram oiraga mayamna kinai haiba yum aduda chocolate box adu lawba laknabaginamak tawrami tanja sida Kunalna Nikita da makhoigi boss Khana adu yum aduda laagani haina text tharami madudagidi Nikita na yum asida leiba Anjali kawa but adu oinabagidamakta mahaki masak adu makeup tawchanduna Anjali kawa but adu sarami asumna mahakna yum aduda but saduna leiba matam aduda Kunalgi boss Khana amadi mahaki marup ani aduna yum aduda sangpa matamda ngasai mamangda Nikita adu but oina ukhiba adu asengba maki mahak but nate mahakna sajanaba oiduna leirami asumna makhoi ani na plan tawduna diamond adu makhoigi boss Khana dagi lawbo oirami aduga Kunalna Nikita da nahak pung 10 nangnaba airport da salamo aisu pizza amatang yum amada deliver tawrukhige ngasi aina pizza deliver tawriba sina aroibani haina Nikita da hairami masigi matungda ai airport ta pung 10 nangnaba laaga ibani yamna nungaina hingminaragadabuni haina su hairami masigi matungda Kunalna yum aduda pizza adu deliver tawnabaginamak chalami hairiba tanja asida yum adudagi angang ama pizza adu lawnabaginamak thoraami pizza adu lawraga angang aduna yum adugi mathakta chengkhatkirami hairiba numit asidasu yum asida birthday celebration ama tawduna leirami birthday tawramliba angang asigi mamingsu Anjali haina kawduna leirami singbiu adomsu iPhone 15 phangnabagidamakta My 11 Sarkan apps asi download tawwa kawiroidabani duga World Cup ki match kodimakta adomsu lupa crore ama phangba yai chitasu natana ahanba deposit tawwa matamda 20% extra cash phanggadoribani sida makhoina mamangda ngasai butki wari ama sagatkiba aduga haiphet manara ami tanja asida Kunalgi manakta angang nupi macha ama sangchalaktuna baba ngasi se aigi birthday numini haina haira ami aduga ikhang khangokdana yum adugi ka adu thong loina lonsan khirami tanja asida yum adugi light adusu loina muthat khirami masida ikhoina khangi haujik Kunalna lakliba sidi asengba Anjali hairiba but adu leiba yum ama oire matang asida Kunal asi but aduna hatkibra amadi hattabra haibadu aikoida samamnaraga film asi losan kirami film asi na tangning libidi karam chawba haibasi karisu kanade aduga migi mapot marambu yamna kalakanu haibasi utli Kunalna su mahaki nupi Nikitana haibe inbadagi makhoigi boss ki diamond adu pamlubudagi maksu dasa asi takibani asumna pizza hairiba film asi mata asaida losan kirami karigumba ngasi gi aigi explanation asida soikiba lankhiba yarobasu mayamna ngakpiu ngasi gi mata asaida kainarasi